Thadou Drive Council Thadou NP Manipur gi mahut sinbe yaroi Chwarsanpur amasung Kangpokpi faunariba lambi sembaga mari lainana UNC gi president da address tawba letter ama Thadou Drive Council JSQ kawaluf amana media da phongdokiba wafam adu Thadou community singi oiba wafam nate haina Thadou NP Manipur na Thadourakpa cherol amana hairi Cherol asina makata na hairibana Thadou Drive Council JSQ asi Thadou Drive singi mahut siliba Thadou NP Manipur na sakhangba tawde amasung Thadou NP Manipur da affiliate tawba lub amasu nate Hairiba organization asi Education S Department gi makada oja oiba TH Let Ko Sai Hawkif kawba mioi amana semba sudo entity group amani Let Ko Sai Hawkif hairiba mioi asi Kuki Reunification Forum World Kuki Jo Intellectual Mathau Tawdraba Kuki Chief Association Manipur na chingba unrecognized oiba forum kayaga loina misak amani Thadou NP Manipur gi maikai dagi Thadou Drive Council JSQ gi cherol da yauriba wafam sing adu akanba mawongda condemn tawi Thadou gi lam amasung identity asi Kuki territory da punsinaba wafam yaningde Thawong asi Thadou singi taseng na lairiba ethnic cultural amasung linguistic identity asi manghanaba hotnabani maramaduna hawkif kumba lanai mioi kayana namthak oiba mawongda chathariba propaganda sing asida thajadanabasu appeal tawrakli drug smuggling network operation hena pauthok chawthorakpasina national security da achauba threat oire NBRN Northeast State sing the drug smuggling network operation hena pauthok chawthorakpasi leiba asigi national security amasung youth singi welfare da achauba threat amani haina former chief minister na mahaki ex thagalakiba warol amada phongdorakli Former CM asina handakta Assam Rifles amasung Narcotic Control Bureau na Assam dagi lupa crore 36.79 longi yamlaba drug sing fakiba adubu thagatpa phongdoragli daiba asigi Northeast State sing da drug lalonbagi kudong thiningai oiba phibam ama mayok nariba siga mari leinana makata na haikibada Northeast State sing asi faudna drug smuggling network operating torakpa asi laiba asigi future da achoba threat amani Mahaki Sarkar leiringai matamda state asida popi thaba amasung drug trafficking imayokta kanba campaign kaya chatharamkhibani hariba khongthang sing asi region asida hena kansin na thabak paikhatpa mathau tai state asida suching gi district sing da paksana popi pambi thariba sing asi manghan takhanbagi thabak hena kansin na paikhanaba mari leinaba authority sing da appeal tawragli aikhoi amato oina punsinduna amasung chokthaba naidana hotnaraba khakta da aikhoi gi youth sing amasung region asi narco terrorism gi Khubam nungdagi kanba ngamgani haina phongdoki Naga singna khundariba chingkhongi area singda Kuki singi mathakta chathaba ban Hwrakle Kuki sing yaubra Naga volunteer singna achat awok sing check tawkhre Naga singi oiriba pari purigi lam sing Kuki na namfud lausilaga khunda laita sinba amasung Naga foothills ki area singda Kuki singna German road amasung Tiger road haina semjin bagi mayokta foothills ki Naga tariba jaga singda foothill Naga coordinating committee na Kuki singi mathakta chathaba ban Hwrakle Banasigi manungda Kuki gi mioi sing chathok chasin tawbada thingba thamli loinana Naga volunteer kaya tholaktuna chathok chasin tawriba sing adu Kuki yaubra haina check tawkhre Amarom the Eastern Liangmai Naga Chief Association gi maikai dagi Kuki singna Naga gi lamsing khopchinba amasung indigenous Naga territory gi security da akiba pirakpa kaya asigi mayokta foothill Naga coordinating committee Kuki singi mathakta Kauriba matam kaktaba banasida mapung phana sawgali haidi association asigi cherol amana hairibana foothill Naga coordinating committee gi maikai degi Naga singi hak kamari leinana tongan ba demand ahum tawriba si mapung phana sawgali demand sing asi Naga singna phongpham thokpa right aduni Naga singi pari puri gi oiba lam singda Kuki singna makhoi gi maning thonduna lambi semjin bagi thawong asi yaningde Kuki singna hairiba khongthang asi paikhatpada mangjongna Naga singi ayaba lokhiba amasung khanaba amada tawde thawong asi yamna chumdaba amani Kuki singna chathariba thawong asi Naga miyamgi territorial right amasung historical amadi cultural right violate tawbani asiguma thawong asi akanba mawongda condemn tawi amaromda central government gi maikai dagi Kuki singna Naga area singda makhoi gi sugi camp hangdokna ba hotnariba thawong asi khudakta Thingadabani Nagagi area da Kuki singi sugi camp hangdokpa haibasi illegal oi indigenous Naga people singa karigumba amata khanaramba tawduna Nagagi territory da Tiger road amasung German road haina maming thonjinba si lepkadabani foothill village maya nagna maru oina hablong Imphal national highway da sugi camp sanaba thorang tawbasi lepkadabani masina tungda akaiba kaya lakani young Kuki group amasung World Kuki Jo international council gi maikai dagi Naga singda sawba pokhangadaba statement sing thoktanaba khangali Masina region asida santi da akaiba kaya lakani liangmai chief singi maikai dagi justice peace amasung wisdom gi damakta chapchana lepli Naga singi lam identity amasung dignity da soalakadaba thabak thawong sing chatharakpada makhoina kaidongai da su tumina leiroi hairi retired senior IPS officer posangbam sonamani leikhidre
ꯃꯇꯝ ꯀꯨꯏꯅ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯁꯦꯅꯤꯌꯔ IPS ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯊꯥꯡꯃꯩꯕꯟ ꯍꯤꯖꯝ ꯗꯦꯋꯥꯟ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯣꯠꯁꯪꯕꯝ ꯁꯣꯅꯥꯃꯅꯤ 34 ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯅꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯐꯤꯚꯝ ꯐꯠꯆꯤꯜꯂꯛꯇꯕꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯂꯣꯏꯅꯕꯤ ꯃꯆꯥꯅꯨꯄꯤ 2 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ 1 ꯃꯅꯥꯎꯅꯨꯄꯥ 1 ꯂꯩꯍꯧꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯅ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁꯀꯤ ꯁꯦꯅꯤꯌꯔ SP IPS ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯐꯝ ꯄꯨꯔꯨꯕꯗꯒꯤ ꯊꯕꯛꯇꯤ ꯄꯣꯊꯥꯔꯒ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯀꯃꯦꯟꯇꯦꯇꯔ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ TV ꯆꯦꯅꯦꯜꯁꯤꯡꯒꯤ ꯏ-ꯄꯥꯎ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛꯀꯤ ꯏꯁꯨ ꯀꯌꯥꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯅ ꯅꯥꯒꯥꯂꯦꯟ ꯁꯦꯅꯤꯌꯔ SP ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯉꯩ ꯃꯇꯝꯗ ꯅꯥꯒꯥꯂꯦꯟꯗ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯐꯒꯠꯅꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯂꯧꯔꯝꯕ ꯃꯤꯁꯛꯅꯤ꯫ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯆꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯅ ꯂꯩꯔꯤ꯫ ꯅꯥꯎꯖꯤꯡꯂꯦꯟ ꯗꯤꯖꯤꯇꯦꯜ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯐꯣꯔ ꯒꯔꯜꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯃꯤꯅꯥꯔ ꯑꯃ ꯉꯁꯤ ꯇꯥꯀꯦꯜꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯄꯣꯂꯤꯇꯦꯛꯅꯤꯛ ꯀꯦꯝꯄꯁꯇ ꯂꯩꯕ IEI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯆꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯄꯤꯁꯤꯡꯅ ꯋꯥꯠꯂꯤ ꯍꯥꯏꯅ DFGSꯀꯤ ꯀꯟꯚꯦꯅꯔ RK ꯅꯥꯎꯖꯤꯡꯂꯦꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯖꯤꯅꯤꯌꯔꯁ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯃꯤꯅꯥꯔ ꯑꯗꯨꯗ ꯃꯍꯩꯔꯣꯏ 50 ꯍꯦꯟꯕ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ N. ꯕꯁꯟꯇ, ꯄꯥꯋꯔ ꯒ꯭ꯔꯤꯗ ꯀꯣꯔꯄꯣꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯦꯅꯤꯌꯔ ꯗꯤꯄ꯭ꯌꯨꯇꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯋꯥꯔꯤꯕꯝ ꯑꯃꯔꯖꯤꯠ, IEI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯆꯦꯌꯔꯃꯦꯟ L. ꯁ꯭ꯋꯥꯃꯤꯀꯥꯟꯇ, IEI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯑꯣꯅꯔꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ T.A. ꯁꯨꯕꯥꯆꯟꯗ꯭ꯔ ꯑꯃꯗꯤ ꯋꯥꯟ ꯗꯦ ꯁꯦꯃꯤꯅꯥꯔ ꯑꯣꯟ ꯗꯤ EFGSꯀꯤ ꯀꯟꯚꯦꯅꯔ RK ꯅꯥꯎꯖꯤꯡꯂꯦꯟ ꯃꯩꯇꯩꯅ ꯊꯧꯔꯝꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯃꯤꯅꯥꯔ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ RK ꯅꯥꯎꯖꯤꯡꯂꯦꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯆꯪꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯄꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯤ꯫ ꯃꯁꯤ ꯍꯦꯟꯒꯠꯅꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯁꯤ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯂꯒ ꯗꯤꯖꯤꯇꯦꯜ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯖꯤꯇꯦꯜ ꯗꯤꯚꯥꯏꯁꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯩꯍꯟꯅꯕ ꯖꯦꯟꯗꯔ ꯁꯦꯃꯤꯅꯥꯔ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯁꯨ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕ ꯊꯦꯡꯅꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ KDBA ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯐꯪꯗꯕ ꯑꯃꯗꯤ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯒꯤ ꯑꯋꯥꯕ ꯑꯃ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ KDBAꯅ ꯀꯨꯞꯅ ꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ KDBAꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯔꯝ ꯆꯥꯗꯅ ꯃꯃꯜ ꯋꯥꯡꯅ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯑꯁꯤ ꯁ꯭ꯇꯦꯁꯅꯔꯤ ꯗꯨꯀꯥꯟꯁꯤꯡꯗ ꯌꯣꯟꯗꯨꯅ प्रꯖꯥꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯁꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯆꯥꯗꯅ ꯃꯃꯜ ꯋꯥꯡꯅ ꯅꯟ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯇꯥꯝꯞ ꯌꯣꯜꯂꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯁꯅꯔꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯤꯒꯅꯨ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯥꯝꯞ ꯚꯦꯟꯗꯔꯁꯤꯡꯅꯁꯨ ꯕ꯭ꯂꯦꯛꯇ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯣꯜꯂꯝꯕ ꯊꯦꯡꯅꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯃꯁꯥ ꯃꯁꯥꯅ ꯐꯪꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁ꯭ꯇꯦꯁꯅꯔꯤ ꯗꯨꯀꯥꯟ ꯑꯃꯁꯨꯡ ꯁ꯭ꯇꯥꯝꯞ ꯚꯦꯟꯗꯔ ꯐꯝꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯣꯇꯤꯁ ꯑꯁꯤ ꯐꯪꯕ ꯅꯨꯃꯤꯠꯇꯒꯤ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ DGP ꯔꯥꯖꯤꯚꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯚ ꯁꯤꯡꯍꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯔꯤꯚꯤꯌꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯆꯠꯈꯤꯕ DGP ꯔꯥꯖꯤꯚ ꯁꯤꯡꯍꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯨꯡꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ SP ꯑꯣꯐꯤꯁꯇ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯔꯁꯤꯡ, ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ, ꯄ꯭ꯔꯣꯕꯤꯁꯅꯔ ꯑꯣꯏꯅ ꯂꯩꯔꯤꯕ MPSꯁꯤꯡ, OC, CDO ꯑꯃꯗꯤ ꯋꯨꯃꯦꯟꯁ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨꯁꯨ ꯇꯧꯈꯤ꯫ DGPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅꯕꯁꯨ ꯄꯥꯎꯇꯥꯛꯁꯨ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ DGPꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯕꯒ ꯂꯣꯏꯅꯅ DGPꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯂꯣꯏꯅꯅ DGPꯅ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯄꯔꯁꯅꯦꯜꯁꯤꯡꯗ ꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯣꯒꯁꯠ 1ꯗꯒꯤ BDFꯁꯤꯡꯅ ꯄꯦꯟ ꯗꯥꯎꯟ ꯑꯃꯁꯨꯡ ꯒꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯒꯅꯤ꯫ H. Sanjit
BDFꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 38 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯑꯣꯒꯁꯠ 1ꯗꯒꯤ ꯄꯦꯟ ꯗꯥꯎꯟ ꯑꯃꯁꯨꯡ ꯒꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S.A. ꯁꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯁꯔꯀꯥꯔꯗ ꯇꯥꯟꯗꯨꯅ ꯂꯥꯛꯄ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗ ꯒꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯃꯦ 18ꯗꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄ ꯎꯗꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯀꯌꯥ ꯍꯥꯏ ꯔꯤꯁꯛ ꯑꯣꯏꯕ ꯀꯟꯗꯤꯁꯟꯁꯤꯡꯗ ꯊꯕꯛ ꯇꯧꯔꯕ BDF ꯄꯔꯁꯣꯅꯦꯜꯁꯤꯡ ꯔꯤꯒꯨꯂꯥꯏꯖꯦꯁꯟ ꯄꯤꯕ, ꯄꯦ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯁꯔꯚꯤꯁ ꯕꯦꯅꯤꯐꯤꯠ ꯔꯤꯚꯤꯖꯟ ꯇꯧꯕ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯦꯛꯠ 1861ꯒꯤ ꯁꯦꯛꯁꯟ 18 ꯑꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯑꯣꯒꯁꯠ 1ꯗꯒꯤ ꯄꯦꯟ ꯗꯥꯎꯟ ꯒꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫